ꯑꯩ ꯉꯁꯤꯗꯤ ꯁꯤꯡꯖꯨꯒ ꯆꯦꯡꯕꯥꯒ ꯆꯥꯒꯦ ꯆꯦꯡꯕꯥꯛꯅ ꯑꯁꯤꯗ ꯂꯩꯌꯦ ꯆꯥꯝꯊꯣꯛꯑꯒ ꯇꯧꯔꯝꯃꯦ ꯑꯗꯩ ꯁꯤꯡꯖꯨꯁꯤꯅ ꯃꯣꯇꯣꯔꯁꯤꯅ ꯀꯣꯕꯤꯁꯤꯅ ꯇꯣꯅꯤꯡꯈꯣꯛ ꯃꯔꯣꯏ ꯃꯄꯥꯡ ꯁꯤꯅ ꯐꯗꯤꯒꯣꯝ ꯁꯤꯅ ꯑꯗꯩꯗꯤ ꯑꯁꯤꯅ ꯕꯦꯁꯣꯟ ꯕꯨꯖꯤꯌꯥꯅ ꯆꯥꯁꯤ ꯑꯩꯗꯤ ꯍꯩꯅꯗꯦ ꯌꯦꯡꯉꯦꯕꯉꯁꯤꯗꯤ ꯕꯨꯖꯤꯌꯥ ꯕꯦꯁꯣꯟꯒ ꯕꯨꯖꯤꯌꯥꯒ ꯑꯗꯨꯗꯒꯤꯗꯤ ꯕꯣꯔꯥꯒ ꯁꯤꯗꯅ ꯂꯩꯔꯦ ꯇꯣꯉꯥ ꯃꯣꯔꯣꯛ ꯑꯁꯨꯕ ꯁꯤꯅ ꯂꯩꯔꯦ ꯑꯩ ꯊꯣꯡ ꯆꯥꯡꯉꯒ ꯑꯩꯗꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯥꯕ ꯑꯗꯩꯗꯤ ꯃꯌꯥꯝ ꯇꯣꯠꯂꯁꯤ ꯌꯥꯝꯃꯤ ꯁꯤꯡꯖꯨꯁꯦ ꯏꯊꯣꯝꯇ ꯆꯥꯕꯅꯤꯅ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯗꯤ ꯐꯕ ꯁꯤꯅ ꯕꯦꯁꯣꯟ ꯑꯗꯨꯗꯒꯤ ꯁꯤꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯉꯧꯕ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯃꯅꯝꯁꯦ ꯁꯤꯅ ꯑꯩꯅ ꯁꯨꯝ ꯊꯝꯕꯅꯤ ꯆꯥꯁꯤꯔ ꯌꯥꯝꯈ꯭ꯔꯦꯍꯦ खरा खाइदों मैं चेंबाक से चार से पाँच चेंबाक से था चार सुया मैं अंदर जावा हो रसे आई सिंधु से आमदे हरनाते हो नसी दिखां जा जाने वाले हैं हम बसे लाई थंदर बोरा से हाँ यार हाँ ना जैसे सा लपक कुंभा में से ना जैसे चेंबाक से चांथोगा सिंजुगा पूरे काम होगा तो सारा का नौ सुधार में और ऐसे लोग नहीं बना अच्छा माया खाना अंतन चार जेमा मैं जाओ हो चाचा ले जाओ चेंबाक से ना पहले पुन्ने लो मुझे से हंग्री के मिसिंगी चेंबाक के साने से खोम में लेंगी ही शुभ दो खाना दे उड़ा मुझे दे उड़ा अदुना हाँ चावल से थोड़ी जो Lama. Jama ting ma pop thon la. Ini saya.
보라 색하진 보라 어떤 선물을 먹는잖아 하진 뭐하냐 뭐 좀 그중에 뺄게 올라온다 난 아직 매미제 나한테 보지 않네 진짜 dân 왜 우선 다 뭐? 뭐도 làm hả làm hả từ năm này sạch lắm chọc bữa đó cho họ nhưng mà đi chơi cho nó đi ra được 가진 거라 thôi bây giờ nó cho mặt luôn không làm không vì cái người vậy có biết không mình nói thế nào không cả là việc thế nào làm hả tôi sẽ lại cho mặt cái quần dạ
ยำๆนะอืมเอาละเอาละใช่เช้าวันนี้เนาะ
ว่าเดี๋ยวนะพี่น้อยจะตึ้งได้นะตึ้งได้นะพี่เห็นไอ้เสียงมันจะล้าหลานเราอย่างเขาเนี่ยคดีเวลาละสิบอยู่ทำปักหน้าเสียงบักเสียทำปักหน้าต้องทีบอกตั้งแต่หาคนหาแมวเขาจะช่วยไหนได้เลยมาทั้งวิดีโอได้มองนะใช่ไหม